Leiriba kado yamna ingbasu nattaba yamna sabasu nattaba chap chaba temperature da AC du thame. Ayok nungthil numidang chap mana hanba ngamliba matam sigi yangna jeliba chaukhatpagi lamjel. Khutta pairiba coffee makto ngasi ayuk sigi oina ahum subani thaklibado. Samduso wangna pungkhatlaga magi mail da tharakpa film gi script to download tawduna pari. Not bad. Matabu nupa sigi character sidi khara sona uhal. Aina hena dominate tawraga chatkrani. Warigi script to tangkhai mukti challe paribado. Koina parakpagi waraduna mamitto ngaihak noiduna masado muk thektoi. Pong yengbada ngasigi thabak chatnaba loishanba yare khalli. Mani. Ngasidi magi amagi manakta chatkadawribani. Nokmi tawduna hogalakpani. Mamaydu nongkhalakpada mangda leiriba yumgi akoibado mapat chanana mityeng tarure. Guest house to gi mamang oirapna YAICHENBA pusap kanna tawduna leiri. Lay ising chaibada phau laifam chafam khangdaba ngauchat nakhibado ngasidi kari oiramgani. Pusap tawbagi mukpaduna hena magi pambomgi tricep muscle singdo mayek singna uhali. Humang na langkhat haliba pambomdo magi magun amasu tongana yawbagum tawri. Khud anina pusap tawrambadagi makhut namana amuk tawwa hore. Naka namaromda weight to hena thambagi mukpada tongkhattuna thokliba lingjum tarakpagi muscle singdo tanjadudani. Liya magi thazin mapada thauri amana marai tasilakpagum tawrakhibado. Akoibada nungshit amata leitrabagum sor thingkhibado. Kadogi AC dusu yadrabagum masadu bangbang sagalakhibado. Mibo asuk kaihoba asuk khauranghanba. Mamaidu fat leithoi. Asoiba khongthangni ashoiba. Nakandagi pardado chingsinnaba remote to koithi thiri tanja chadana remote to so thiba hek phangde. Khoishauna na liya bathroom lomda prap chensin ki. Shower du so ising ayingba. Yam kuina ising ayingbada tingba. Kokta maduni magi pandam angawbi lamhenbi liyado. Wakhal ngahak na thainaba hotnarubani adubu thangnaba mikupta karisu kanadabagum YAICHENBA wahang singdo amuk kokta mathang thoraktuna koipai paiduna adumak otlari. Ngakta tawel dusu yali sor fifi kamduna YAICHENBA phamungda mamit ushillaga tumina famli. Numitto kari tawraga leishige na khalli. Karigumba ama tawraga kadaidano machatlaga pumnamaktagi nathaiduna leiba pami. Chayetnaba mayamsi phoktoktuna hundokpa yaramladi kayam nungairamgani. Makholduda mamito khangpang pangthoi. Nakanda leiriba phone du lamduna tharakliba message to hangdoktuna pai. Bobona tharakpani makhoi junigi manakta chatle haiduna. Matam ikan kanadana gate hangdoktuna gari thaudokhibagi makholsu tarai. Hangluge su khaludre yengluge su ningludre. Humangna luplaba masado ingthahange khaladuna bathroom tamna chatli. Adubo ayingba ising manade chekhaigadaba makhai sariba wakhaldude ingthahanba ngamgadra. Chawna paliba gate gi mamangda khamladuna gari gi horn do anirak khongi. Laklibadu kanano khangbagum manungdagi gate to hangtore. Ahongba kaishu leite maphamdo akoibadu yengladuna liya maithongda momon minok tamli. Ingna chikna naitom chawna khinduna leiriba yumdugi manungda makhoi animak changlei. Madam do manungda chaithaba changkibani ngak ngaibiru thorani. Wahaiduda liya kaishu khumde. Ashomna amuk mabu mitop kumna khalhanbasini magi thamoina khwaidagi waraujaba. Adubu ngasigum kaishu tawba ngamjade. Kari hainabu wakatluni kananabu khangbigani. Matana apokpi mamagum khanjabani miyamgi mityengdadi mahak mitopni. Mari karisu thoknadaba lamlanbini. Nakanda chawna semduna mathaklomda kakhatliba stair anido kakhatphamdugi manakta angangba machugi tulips chabun khinduna leitengli. Leirangsina nungshi khudamni. Leirangsina ningsing mamini. Leirangsina thaunani. Leirangsina thawaini. Kadugi mayai oirapna walda chawna thetli photo ama. Miyamna ikai khumnariba magunna yomlibi mahakni. Juni. Mayamgi Madam Juni. Inboy yanboy tawduna phi ama masada leitengli. Phiziduga konana pulap nauraba khutsa macha singduna magi khudombida nanthokini pakhatchana kana pashenduna leiribado. Makhut amadana pashinba thongboy thongdaboy box macha ama paibagumsu tawri. Asum yengbada lingjumdagi khazik nan tharaktuna joina tariba phizidu magi su tonganba wari ama leibagum phawhalli.
Sinatro, Madam gi machanupa haibado. Nakanda lepliba boboso photo du yenglaga hairakpani. Ado amtadi unadri. Nang phau unadradi aikhodi kaidi masak khanguni. Liya mukso photo du da mityeng thamladuna tapna hairakibani. Photo se khaktani. Ado so angang oiringai gi. Masidagi hena ai somta udri. Chawrakpagi masak hojik oiriba masak. Kamai to bumi oiramdo malida boba. Mani yumda laakanda aibu machanupigumna luna tawbigadra. Wahangduda bobo marai tatli masado khajik thakatna khumlei. Aina kamai khangduno. Aidi masu natana. Paukhumduda liya bobo da mamito pairap yengladuna. Talli bitka loin hatle oiba. Matawduda bobo amuksu noksinnaraduna. Luna tawdradi kaino top star liya bo magi machane haibada malimsida pamludaba kanamta leiruibema. Paukhumduda liya mamaidu khajik luk thaki. Da bobo aibu top star liya oina khanbibadu nati. Aigi mingsigi mamang matungda wahai karisu haptana ai haiba aise khaktamak khanduna aibu nungshibibaduni aina pamjabadi. Da bobo so aibu top star oibagi loinaribra. Natraga Thoudam amane khanduna dandigum loinaribra. Loiramdaigi wahai singdo haibada magi khonjel khajik onkibado bobo su khangdaba nate. Ihe angaubi sidi nangi awanungai khudingmak saruk yaminaduna laklibani. Warakpa matamda nangi ngaklawoiduna nangbu matam pumbada ngaksenduna leigani. Aigi amata ngairaba ichalni nangdi. Nang leiramdradi aigi punsise mahau ma iwat watpagum tawramgani. Suktharama maithongdo makalamladuna amok momon minok khajik tamlei. Ado amog mahau henjinduna thum yakpa muruk saba matang yaurakpadadi haisene. Liya amok sakfam khangan hanjin khraga boboda mamit paini yengle. Tu adoi meeting duni thum yam yaise. As loire he. Makhoi ani mag pulab amok nokminne. Ingaw ngaw jabi magi matawdo. Minok to mayeng tadaba oisanu ko. Waba lising ama laglabaso nungayba lising ani lagduna momon minok na ina masing yamba oyo ko ibunggi bema. Nokliba liyagi matawbu yenglaga tumin khanjakibani bobogi wakhalda. Kanagumba malakpagi sahom ama phangbada makhoi animak mamai leithokduna yengi. Emarel green machugi fi ama masada leitingladuna momon minok amaga loinana makhoibu taramna oglari. Ama Mingo siga loinana manakta chensinduna khangkon konsenjay. Juni suliyabo nungshina laibakta chupiri. Masini makhoi anigi mari. Amukso pokhaigadaba makhai saunani muknagani. Amukso hakchang tangkai samjinnabagum tapnap khai nungsinani. Juni mamaidu khajik leithokduna khauranglaba mishnaduna machagi maikai yengle. Jummi numitto machagi saktamsu uningbagi kaukibani. Adubo sagatlamba wakhal khuding aremba tahankre. Machagi mami udabada maithongdusu maksinkre. Matawduda bobo bhab taraduna tapna haire. Madam, akhoi ni khaglakjabani. Juni maithiraba magi mishnado nakanda thetliba chawraba photo duda mityeng tare. Karigi asuk warobano, karigi asuk ningai chawbano. Ama, kaigino photo se black and white orisiba. Matamduda color photo kamta leitabra. Later sune hosi color gi phasaba mamuk chawna sindokse. Juni photo duda tumin yengduna leibaduda Liana khanghai haidokiba wahai singni. Piba ngamkhidabani paukhumdo mama macha khaktagi oiba warini. Mama macha khaktagi oiba taibangni masidi. Manungda gari amaso muk thaujile atai kana sunatte sakhen sana mahaksu machabu uningduna laklibani. Mama machagi matawdani masu apenba pokjaba. Makhoi anina magi punsigi wahanthok hallibani. Uncle, nakhoi na hana yoromedana. Hoi sir, ibe maikhoi anina khara yahonga lengasidi. Wahaiduda sakhen nakanda yengthore imaso. Amuk urei junina maithong maksina leplibado. Thoibishna matam se thengjile angang singse ngaibado waramanine. Wakhalda manglambado sakhen sanana kaurakpada bhab tare. Mangakto khajik nomladuna mana mang thaduna mapanda makhoi pulap thokminare.
Nakanda piktak semliba garden dugi mayayda khudingmak sem saaduna leiramle. Numittugi oina chef ama nektuna makhoigidamak sem sahalibani. Sanglaba table dugi mathakta phasaraba leitengumna acha athak kayado thenduna thamle. Nangna pamjaba ngaktani. Ihe oyster di yaurangdrene. Aina di nahan haide haikibani. Wahaiduda liya marak thatladuna khumle. Ama yarani sida leiriba mayam siphaw yamal. Chaba thakpado phasana chawne nangbo. Handaksu nasangamde haibra karino haiduna kamdaurino. Hai bobo magi health checkup su lakte harisina kamain tawbanoba. Bobo mangondo onselakpaduda charambadu chaplepe. Mamai mamit ithak thakatna khumle. Madam magi break matam oibaduda khara laithori. Mathang thadadi soidana chathanjaraki. Bobo aina nangonda thasaba khudingmak thamlibani. Masidana khoina ihe yarese nung phadok punbasida thoibishna angangsingda yam kanasu ngangbiruno. Marak thatna sakhena khamdokhibani. Machanupini magiso kege moirang ningthawna thoibibo manawgi macha oirebaso luna tawjabagumbani. Thoine hena maning makha tamna leikhibi majaibe ma thoibi mangondagi taramgadra. Yetta sakhen oida junina lepduna leibada haina humna leizaribini mahakso lamhenbi liyado. Atopa wari kaya saduna harau acha athak singdu chaminari. Adubo junina panirgi mathel amatta thengdabado makhoi loinamak urame. Ngasina ahanba natte adubu nongmata hanglude madugi maram. Magi amagi maramda khangdaba haibabu masini. Adubu wahangdo hangnaba chinbaldo kangthokpagi thauna mafamda leikhidabani. Thongduda open haina thetlibadugi manakta leblibado fanadi kuire YAICHENBA. Magi matungda lakhiba miso fanadi yamle changluraga thorakpa phau yaunare. Mi masing khara hantharakpa matang oirakpada YAICHENBA thongdu khangin induna hangdoklaga manung changle. Counter da Ruby phamduna leiriba adomda mamaido khasik leithoktuna yengi. Ruby su ure YAICHENBA changlaklibado. Liyadi yaurakpa ude YAICHENBA khaktani. Mahakna khwaidagi uningdaba mishaktuna magi maikaidi yenglakpado khoishaunaba henkalai Rubydo. Usenadana mamai leithoi. Phana kuina YAICHENBA tumin phamduna Rubygi maikaida mamaido leithoktuna mabu ngaibagum order phau tawdana le. Mamai thangda Ruby upai leitraduna notepad ama pairaga YAICHENBAgi manakta lai. YAICHENBAgi manakta lepe. Hai Ruby sauge khalambado magi khonchel sida kamdaunano ingtha hanba ngamba ama yaure. Adubu Ruby kaishu na chungdaba saduna khumde. Notepad to utladuna order tawro haibagum ingit tawre. YAICHENBA upai leitraduna tapna haire. Red velvet. Leite. Loikre. Chocolate muffin di leire. Okay. Makhata na haifam khangda YAICHENBA amuk tingak yengduna le. Ruby kuina panthaba pamdabagum mamaido fat leithoktuna chatke. Message lakpagi notification khonglakpada kanagino yengi. Khagembagi oirami. Kari haribano hangdoktuna pai. YAICHENBA do yumda ima unaba chatkya ise kaino. Itao, ai leri khaite. Ai bomta bhabta halu. Magi marupna iribado paraga khazik noi. Shoidana Bobona pau tamlamlani khangi. Bobodi Liagi manager oibadagi hendoktana YAICHENBAgi su oibaga chap manarabani. Mi anini mana senaribase. Mana reply handabaduda khagemba mukso message amaga thajile. Itao, nang kadai da leirino. Hairo, ai laki. Handakso hanglibado khumludre. Phone do silent ta thamlaga screen do table da upsile. Thuna chathaningbana Ruby chocolate muffins do YAICHENBAgi table da makhol horap thame. Mataudu YAICHENBA bhab tai tarai wari sanaba yaroidori khale. Tanjaduda magi nakangi table da red velvet pastry puraklibado urame. Mangondana leitre loikre haijeliba. Karigi haijelibano haibado YAICHENBA khangninglabaso hangludre. Adubu mahak masimadi khangle. Irailaina Rubyga marup oiba yaroidori. Thabaki matam loigadaba kyamot pirige. Wali kaigino. Sum wari masana ningba. Wari leite. Masi hairam laga mamai fat leithoktuna Ruby chatke. Handakti YAICHENBA khasik sauningba phaure Rubygi mawongduda. Saurangnana magi phone do paikhattuna kanagumba amada call tawi. Matam ikan kanadana mafamduda leiramba misingdo mahai haugatuna chatnaki. Anoba mishu changlakhidre. Mafamdo
YAICHENBA khaktamak ngaire famlibado. Ruby sarangnana YAICHENBA gi mamangda leiriba chokrido makhol horap chingthoklaga fami. YAICHENBA mana ngamle haiduna nokfet tawi. Makhoi ani fana kuina wa machet ama phau ngangnade. Ruby di YAICHENBA da mamit khana yengle. YAICHENBA di magi mataududa nokmi yengle. Okay. Aina wahang ama hangba nangshu wahang ama hangba. Aina paukhum ama piba nangshu paukhum ama piba. Deal. Okay. Deal. Ladies first. Ruby sor khazik sang na hondok laduna masado fatharaga haire. Khagemba na numit sigi oina mafam se rent tawrage haire. Extra tips so hablaaga specific oina I would table number 6 of hamu haina request tawrakle. Table se da family ba mi sagyeng lubada nahak. Hairo. Khagemba na karigi kamaina. YAICHENBA chinbaldo khazik chingkhatlaga nokladuna. Well, let's just say Nangili alaibagum aigishu. Bhab tare Khagembaga YAICHENBAga marupni haiba. Adobo mahakna hariba wahishingduda hainingba amakhakdile. Nakhoiga aiga liyaga di manade manaba yaroi haina. Adobo singdokludre tanja chade khalamale. My turn. Ai mukhangagi. Yaradra. Ruby hoi haibagum mangaktu khazik nomi. YAICHENBA lukhamgi masamdo khazik naladuna tablab haire. Mado khara phingiba. Ado kaigumba tabthahange natraga themge hairade kari tawne. Khwaidagi naknaba magi best friend magi akupa details khudingmak khanglamgani khanduna hanglakhiba wahang. Adobo Ruby gi maphamdadi achakpa maida ghi haibani. Kana mukliba makhutto khara kuina muklabadi table du tekbra makhuttu tekbra amadi soidana tawrani. Masitabu na thainaba ngasaidagi hotnabani. Adobo laibak mana Ruby bo asuk yamna kariyam naribasi karigino khangde. Ruby phuk haugatli. Pathaba waraba masado aroibo oina shor sangna hondoktuna paukhum pikhibani. Red. Anything red. Natraga magi comfort food. Red velvet cake. Tentakna hairambani. Masidagi hena makha tabasu pamde. Masidagi hena hainingbasu pokde. Masidagi hena khanghaningbasu phaude. Khara chatpa horurabani. Adubo amo mamai fat leithoklaga minok amaga loinana makha tarambani. Ado red velvet to aina semba natradi chadabani. Kodombidu masada thiladuna amuk sohaire. Ai Ruby na semba. Handa mukti maithongdo khazik maka lamladuna chatki. Hairamliba wahai singdo kadaidano muknaba manba mawang ama yauri. Hoi chumi. Khwaidagi close oiba best friend gi mafamda atopa misak amana sin kibada kanana bu nungaigani. Adubo madu natte YAICHENBA gi kokta khallibasi. Red. Anything red. Wahai kharasini YAICHENBA gi nakongda ninduna leiribasi. Machu mahakna mabu karim naduna magi maikaida khonjel hauna nokselakpagum tawri. Magi asonba amakhaksina magi punsi waribo karamba maikaida muk puriba. Khudingmakki athingbasu machu mahakna oiri. Khudingmakki ayetbasu machu mahakni. Khongthang khuding machu mahakna mabu khudi thihannaba koisen senabagum thoklari. Fanadi thengle. Adubo liya magi kada hangat handa chatli. Night lamp do khaktani kaadu da thaliba. Tumbagi matamdi oishalaklabani. Adubo mamittu tumningba machet ama phawa phaude ngasidi. Chatlambado mukchap leptuna phamungda phamthai. Ngasi halakpadai udri mabu tumkhrazalani. Ai hali haiba khangda zala. Khangasa thabak leitabani na kaibu hairone. Adoiso hala abra kaina hangbalakpa phaudi yaidana. Mathanta angawbigum murum solibani. Nakanda leiriba ishingdo amuk lamdana thai. Mabukto amuk haifet nali. Wakhal amaso haifet khanba mali. Tuminna amuk machinda sole. Chararogeda. Masayug mayam chasilakpanina. Ado halakpada chakibasingdo ayambadi loi handokrabani. As toogeda. Chararoge. Wakhal amadagi amada lamdana amuk khalli. Amuk fuk haugatkre. Sedlamba night gown do hongdokre. Masamdo wangna pungkhatli. Navy blue machugi sports bra. Workout leggings oina settuna
mathakta magi home gym da kakhale. Nongmadol atiyada ingna thokliba thazamabo thongnauda yengna amamba kaduda madom tumin phamli YAICHENBA matam pumnamakta ingna mengna nganduna leiri mahakte karamna ashuk mong hadana leiba ngamlibano amamba nongi mapai laklaso akiba phaudabra thamamba thashi numittadi karam lenba jatno mahakte paukhom pirak loitaba nokmi tawduna leiriba thazamangonda angaubagum wahangkaya hangli tanjadudani mangda leiriba yumgi khwai mathaki floor do mai thalakpa YAICHENBA ingangakna thongnawdagi amuk chipthaduna yeng koino mabu tumdri jalane mathaki ka sidi magi gym sanafam natrane kori muk tawri jano ni mabo natraga uran ba changa jala madadi mande oi thoktabani ngahaki mamangda manglamba wakhal singdo kanagumbi amana onthokna thuna mahut sinkre YAICHENBA khasik pakhatna magi phone do puthoktuna maingal dugi maike yengna liya da call tawge tawi adubo call button do hek namge tawbaga chap lepe kadu da chawna paliba glass ki thongnau do numidang oibana pardaru di khanjili adubo kadu gi maingal duna pardaru da mayek sengna mami amadi tahalli chengtak tobi magi khwangdo workout dress set pana magi ningthirabi sabando pardaru da ayek palai gumna tari magi mami do show mataudu da YAICHENBA mamai do amuk fatlai thoi adubo haikibaduni lairembi dagi kayam koina chenba ngamgani YAICHENBA amuk mamai do tapna nong khale treadmill du da chenba horamle YAICHENBA hogatle thongnaw mapada khare hena naksina lepe ghari gi pendulum na tanthanai na haibagum yet oi tanthanai na hairi magi chengtak to bi khwang du so athengba ehingi nungsiba surda sathek tamliboi ningi magi mataudo phajai sonariba malem pumbana ngaunariba nongdol thakta thokliba thazamangonda mityeng ta khidre thazamabo maithiba pikraba mali una adumak yengduna leiningi khanna adumak khanduna leiningi magi wakhal tabo lamhenba ihul mana inaw oiduna irang mana naw oiraduna irei kallaba magi nungshi ipakta maikei khangda tauthari kayam koina ipaktuda tauduna sanarurabano khanghodre matam yengbada yamna thengjilamle liya treadmill da chelibadu tapthare chelambadu lepkhre treadmill dagi kumthakre makhutto nakangi handlebar du da paiduna ngaihak lepe matam ikan kanadana makokto amuk non thakibani YAICHENBA sutumin mataudu yengle wabagi tawribra khali mai muthatre phaude ngairage khali mahakso adobu thangnaba mikupta pardada mayek singna taramba mamidu ukhidre YAICHENBA ugadaba matagum mangakto amuk leiduna thongnau dudagi yengle adubo maduna karisu kanaba puraktrabaduda masadu khoisaunare amuk hanna magi mami ukhidre kadugi maidi adumak thali aduk thuna kamdauna mamidu mangkhibano YAICHENBA charangnaba hinkale leifam khangde masado khanfam khangde kari tawsige haibaso prap magi drawer dagi kartu puthore yumgi spare ki bobona pirakhibaduni kartu makhuta paiduna main building du tamna YAICHENBA chenchat chatli makhagi thongdo hangtoi yumdo mai ayambadi loina muthatle stair kafam manakta thaliba mai maja singduna akoibaduda maingaldi khajik piri YAICHENBA panthaba tawduna stair do chaukan kaladuna top floor tana ka khale thongdugi handle do hangdoke haiduna thangatliba makhutto ngaihak chop lepi adubu khangin induna hangdoklaga kaduda koyeng ihang hangbagum tawi kanasu leitabagum mafamdo kanamta leitrabra khanduna thoklage tawrurabani adubu michida khasik ukhibani mamaido amuk phajana leishenduna yenglubada leimaida taduna leiribi mahakto ure pakhatna chinchili YAICHENBA kongkhatli liyabo masado workout tawrubagira umangna supungluplupame liya mitbang tabro hey mitbang wahebane liya kauribadu paukhum phangde masa nomduna yengi ising amuk khiktuna yeng kari sukanaba oide YAICHENBA su pakhatpa henmanbana maso humang kangi upai leitraduna thengthaba kanararoi khanduna magi phone du puthore hello kidorida hingsida khagema nangyumda lebro nakoi babungda pawm da habiu hospital da khara thuna lakbiu haina
ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯀꯅꯤ. ꯑꯍꯥ, ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯅꯪ ꯁꯣꯛꯄ꯭ꯔꯣ? ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯅꯪ? ꯑꯩꯒꯤ ꯅꯠꯇꯦꯗꯣ. ꯂꯤꯌꯥꯗꯣ.